ꯂꯥꯟꯗ ꯏꯔꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯋꯥꯒꯗꯕ ꯐꯤꯚꯝ ꯎꯔꯛꯄꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨ ꯅꯨꯡꯁꯥ ꯊꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯂꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯕꯨ ꯍꯦꯛꯇ ꯇꯔꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯔꯥꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯅꯥꯛꯇ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯈꯟꯅꯕ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯗ ꯄꯥꯛꯁꯟꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯁꯛꯇꯤ ꯏꯔꯥꯟꯗ ꯂꯩ꯫ ꯃꯃꯥꯡ ꯆꯍꯤꯗ ꯏꯖꯔꯦꯜꯒ ꯁꯣꯛꯅꯈꯤꯕ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯂꯥꯟ ꯑꯗꯨꯗ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯔꯦꯜꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈꯤ꯫ ꯏꯔꯥꯟꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯅꯤ ꯍꯥꯏꯔꯤꯕ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯔꯛꯈꯤꯕ ꯑꯆꯧꯕ ꯏꯍꯧ ꯑꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯔꯥꯟꯗ ꯍꯧꯔꯛꯈꯤꯕ ꯏꯍꯧ ꯑꯗꯨ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯈꯝ ꯊꯦꯡꯅ ꯇꯥꯡꯈꯠꯂꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯟꯃꯤ ꯁꯦꯝꯒꯠꯄꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯃ ꯑꯣꯏꯔꯤ꯫ ꯏꯔꯥꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯟꯗꯥꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕꯁꯤꯡ ꯀꯣꯝꯊꯣꯛꯄꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯥꯔꯕꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯅꯅꯕ ꯏꯔꯥꯟꯅ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯂꯤꯉꯩ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯋꯥꯁꯤꯡꯇꯟꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕꯁꯤꯡ ꯂꯧꯊꯣꯛꯂꯕꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯏꯔꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯕꯤꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯏꯔꯥꯟꯒꯤ ꯗꯤꯄꯨꯇꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯃꯥꯖꯤꯗ ꯇꯥꯛ ꯔꯥꯗꯥꯕꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯕ ꯀꯣꯔꯠꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯌꯥꯅꯆꯦꯔꯣꯜ ꯑꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯜ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯒꯤ ꯃꯇꯥꯡꯗ ꯌꯥꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯃꯥꯖꯤꯗ ꯇꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯊꯥꯖꯕ ꯄꯤꯔꯕꯗꯤ ꯇꯦꯍꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜꯒꯤ ꯃꯇꯥꯡꯗ ꯏꯔꯥꯟꯒꯤ ꯌꯥꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯌꯥꯁꯤꯟꯅꯕꯁꯤꯡ ꯑꯁꯤ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯏꯔꯥꯟꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯧꯕꯤ ꯊꯥꯛꯇ ꯊꯧꯔꯥꯡ ꯇꯧꯅꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯣꯛꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯃꯛꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯍꯟꯈ꯭ꯔꯦ꯫ ꯍꯟꯗꯛ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ ꯊꯥꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯑꯀꯣꯏꯕ ꯃꯔꯤꯃꯛꯇ ꯂꯥꯟꯃꯤꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒꯤ ꯑꯀꯣꯏꯕꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ, ꯒꯥꯏꯗꯦꯗ ꯃꯤꯁꯥꯏꯜ ꯗꯤꯁꯇ꯭ꯔꯣꯌꯔ, ꯐꯥꯌꯔ ꯄꯥꯋꯔ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯅꯕꯒꯤ ꯌꯥꯊꯪ ꯄꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯗ ꯂꯧꯔꯛꯀꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯣꯛꯇꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟꯅꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯟ ꯇꯧꯕ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯂꯝꯕꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁꯇ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦꯏꯅ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗꯗꯤ ꯑꯃꯦꯔꯤꯀꯥꯗ ꯈꯛ ꯅꯣꯟꯖꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯏꯔꯥꯟ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯔꯛꯈꯤꯕꯅꯤ꯫ ꯏꯔꯥꯟꯅꯁꯨ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥꯗ ꯅꯣꯟꯖꯅꯤꯡꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯅꯔꯛꯈ꯭ꯔꯦ꯫
ꯏꯔꯥꯟꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯁꯨꯏꯁꯥꯏꯗ ꯗ꯭ꯔꯣꯟ ꯃꯇꯤꯛ ꯆꯥꯅ ꯑꯃꯦꯔꯤꯀꯥꯒ ꯂꯥꯟꯊꯦꯡꯅꯅꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯏꯔꯥꯟꯗ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯔꯤ꯫ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ 10 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯟꯃꯤꯁꯤꯡꯅ ꯁꯤꯖꯐꯤꯌꯔ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯖꯥꯗ ꯂꯥꯟꯗꯥꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯕ ꯒꯖꯥꯒꯤ ꯂꯥꯟ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯍꯥꯠꯈꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯁꯤꯡ ꯑꯁꯤ ꯄꯨꯟꯅ 62,664 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡꯅ 1,193,735 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ 2 ꯍꯦꯟꯅ ꯁꯣꯛꯅꯔꯛꯈꯤꯕ ꯒꯖꯥꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯤꯖꯐꯤꯌꯔ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯟꯃꯤꯁꯤꯡꯅ ꯍꯥꯠꯈꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯁꯤꯡ ꯑꯁꯤ ꯄꯨꯟꯅ 1,410 ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯒꯖꯥꯗ ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯁꯤꯖꯐꯤꯌꯔ ꯊꯨꯒꯥꯏꯔꯒ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ ꯍꯥꯠꯄꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇ ꯍꯃꯥꯁꯅ ꯂꯥꯟꯗꯥꯗꯨꯅ ꯏꯖꯔꯦꯜ ꯃꯆꯥ 1,159 ꯍꯥꯠꯈꯤꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯃꯊꯪ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯕ꯭ꯂꯦꯛ ꯁꯤ ꯄꯣꯔꯠꯇ ꯂꯥꯟꯗꯥꯗꯨꯅ ꯑꯣꯏꯜ ꯇꯦꯡꯛ ꯑꯃꯗꯤ ꯇꯅꯦꯜꯁꯤꯡ ꯄꯥꯛ ꯁꯟꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 4 ꯐꯥꯖꯤꯜꯂꯛꯂꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯗꯕꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯕ꯭ꯂꯦꯛ ꯁꯤꯗ ꯂꯩꯕ ꯄꯣꯔꯠꯁꯤꯡꯗ ꯑꯇꯝꯅꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯍꯟꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯅꯤꯃꯛꯅ ꯂꯥꯟꯗꯥꯅꯕ ꯃꯔꯝꯅ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯂꯣꯡ ꯔꯦꯟꯖꯒꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯜ ꯇꯦꯡꯛꯁꯤꯡ ꯑꯃꯗꯤ ꯇꯔꯃꯤꯅꯦꯜꯁꯤꯡꯗ ꯊꯨꯒꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯔꯁꯤꯌꯥꯅꯁꯨ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯀꯌꯥ ꯂꯦꯞꯇꯅ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ BNPꯒꯤ ꯂꯨꯆꯤꯡꯕ ꯇꯥꯔꯤꯛ ꯔꯍꯃꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯒ꯭ꯂꯥꯗꯦशꯇ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯍꯦꯛ ꯇꯨꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦश ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯃꯔꯤ ꯐꯠꯂꯛꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ, ꯆꯥꯏꯅꯥ ꯑꯃꯗꯤ ꯇꯔꯀꯤꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯒ ꯄꯨꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ BNPꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯕꯅꯤꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦश ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯐꯠꯇꯕ ꯃꯔꯤꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯎꯔꯛꯈ꯭ꯔꯦ꯫ BNPꯗꯒꯤ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯇꯥꯔꯤꯛ ꯔꯍꯃꯥꯟ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13ꯇ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯗ BNPꯅ 150ꯒꯤ ꯆꯥꯡꯗ ꯚꯣꯠ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯨꯅ ꯃꯍꯥꯛꯅ ꯐꯪꯈꯤꯕꯅꯤ꯫ BNPꯒ ꯆꯥꯎꯅ ꯂꯥꯝꯕꯥ ꯇꯧꯅꯈꯤꯕ ꯖꯃꯥꯠꯅꯤ ꯏꯁꯂꯥꯃꯤꯅ ꯃꯤꯈꯜ ꯑꯁꯤꯗ 100ꯒꯤ ꯃꯅꯨꯡꯗ 37.76 ꯂꯣꯝ ꯚꯣꯠ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦश ꯅꯦꯁꯅꯦꯂꯤꯁꯠ ꯄꯥꯔꯇꯤꯒꯤ ꯂꯩꯉꯥꯛ ꯕꯪꯒ꯭ꯂꯥꯗꯦशꯇ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯏꯅꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇꯁꯨ ꯑꯆꯧꯕ ꯆꯤꯡꯈꯥꯏꯅꯕ ꯑꯃ ꯂꯥꯛꯄ ꯌꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯧꯍꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕꯪꯒ꯭ꯂꯥꯗꯦश ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯤꯂꯤꯌꯟ ꯗꯣꯂꯔ ꯀꯌꯥꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯍꯦꯛ ꯇꯨꯈꯤꯕꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯗꯁꯨ ꯆꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯔꯛꯈꯤꯕꯅꯤ꯫ BNPꯒꯤ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦश ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯄꯥꯎ ꯑꯃꯅ ꯖꯔꯃꯟꯒꯤ ꯃ꯭ꯌꯨꯅꯤꯛꯇ ꯄꯥꯡꯊꯣꯛꯄ ꯃ꯭ꯌꯨꯅꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯐꯔꯦꯟꯁꯇ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯗ ꯅꯨꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃꯅ ꯂꯦꯞꯄꯨ ꯅꯍꯥꯛꯀꯤ ID ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯑꯃꯒꯨꯝ ꯊꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯄꯥꯛ TV ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯐꯔꯦꯟꯁꯇ ꯆꯦꯕꯥꯎ ꯐꯪꯕꯗꯒꯤ ꯁꯔꯨꯛ ꯌꯥꯅꯕ ꯆꯠꯈꯤꯕ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯗ ꯅꯁꯥꯒꯤ ID ꯀꯥꯔꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯏꯆꯝ ꯆꯝꯕ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯧꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯋꯥꯠꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ MHC ꯄꯥꯡꯊꯣꯛꯐꯝ ꯑꯗꯨꯗ ꯎꯠꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯟꯅꯒꯤ ꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜ ꯑꯥꯗꯤꯜ ꯔꯖꯥꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯐꯝꯕꯥꯛꯇ ꯑꯁꯤꯝ ꯃꯨꯅꯤꯔꯕꯨ ꯀꯅꯥꯃꯠꯇꯅ ꯁꯛꯈꯪꯕꯤꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯋꯥꯠꯄꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯛ ꯇꯥꯛꯆꯔꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯉꯣꯟꯗ
lepu nahaki ID kadai di leikri haina hanglakibani haibu haising asi social media platform sing de bahil oirakibani akhang ahi sing phondok narakibada security ngana chatrakibba thong adu Pakistan bu maleng mi thakta hanthan yengbani amadi ikaiba pibagi thong amani hainari Germany da leiba political group kharana Field Marshal Asim Munir bu MSC da saruk yanaba chebaw pibadi yaning deba phondok tun lakibani Pakistan ki military nami oibagi rai khongoi ne haibagi maralda political group sing Asim Munir da maral kaya siduna sulakibani hairi Pakistan ki jail da leiba hanagi Prime Minister Imran Khan Dr. Singh ki timmamana yamna kupna examine tawkra Mamit nare haibagi report amagi matung ina Dr. Singh ki tim amana examine tawkibani adubu mahaki party na inspection ladu reject tawki Pakistan Tehreek-e-Insaf PTI ki lawyer ama sagol se numita Supreme Court ki yathangdagi Khan ki phibam yingsinna bajatki Khan na maki yathang mamit ubu ngambagi changchada marphu manga mangkhre haina wakalaki haina su report adu utke Court na authority singdagi Khan ki marik chuma medical checkup ama February tang 13 ki mamang da tawna bu order piki Dr. Singh ki timama Khan ki manak chatki amadi mahaki mit anaba kupna yengki haina source amana palle Medical examination punga masukna tawki amadi blood sample sing lawraba matungda timmadu chatki hairi Mamang thada Imran Khan Islamabad ta leiba Pakistan Institute of Medical Science ta puki amadi mahaki mamita procedure ama tawki adu moina mahangna loinariba unakhib aduda ma ubu ngamdri haina di wakalakki mahapu private hospital amada laying bagi ayaba pibina naba mahaki imung manung amadi PTI na akan demand tawki Imran Khan athupa matam da hospital amada puhotkani haibagi ingit thangje numita government ki luching basing na piki atu ba hairibi ingit atu gi mahutta examination tawna ba jail da Dr. Singh puki ba mahaki party na khwaidagi no inspection sing adu reject tawki PTI mahaki imung manung amadi Khan gi Dr. Singh yaudana government chattaki ba phirep adu yamna singnaningai oi haina su pawosin makhata Iran ke Crown Prince Reza Pahalvina Iran da sasan tawriba Sham Muslim dharma gi sasan mayokta prithibhi gi leibak sing pressure pibi hengat piu Iran singi damakta lepiu hain appeal tawkraba matungda madugi paukhum moina Germany gi Munich ta world leaders sing pulingai mioi lakh ani gi lising yang khairomna Iranian regime hongdok piu hain achobo khongchet ama pangthokre haire Munich ta yamlaba supporter singna drum thinduna amadi Iran ki regime lothok piu haina kholaw lawdun release chatkibadu Pahelbi na Iran ki protesters sing da support tawbu oina hairiba lothokkiba Global Day of Action ki saruk amani hairi Iran ki Crown Prince asina Los Angeles amadi Toronto da su rally chatnanaba myam appeal tawkiba maramna mi lakh ki mathakta thoraktun rally adu saruk yaki hairi Police na phongdora khibagi matung inadi Munich ta chatkiba rally adu mioi lakh ani ga lising yankhai mathakta saruk yaki hairi makhoi ni Iran ki thaina ki phiral paiduna Iranian regime lothoknanaba akan mu kholaw kaya su lawki Mamang thada Iran na yamna chawna protest tawkiba amadi maduta Iranian regime na mi lising kaya hatoktun yamna tamthina namthakiba du democracy chatpa leibak singna tuminna yengdun leirabadi madu amuk ke hena mi hapgi thabak chatrakani haina Pahelbina news conference amadu phungdokki Aikhoni yamna chiriba matam asida prithibhi gi leibak singna Iran gi miyam gi damakte lepi gadori bra haina sumhakna wang hangle Iranian regime masi makhatan hinganba haibasidi mi yamna halaba sakti paiduna leibi yagani haibigi mayek sengna ingit pibo oina thokani haina Pahelbina haiki Toronto da su mioi lakaung galising yang khairom henbana rally chatki Munich ta di prithibigi leader sing ki conference pangthokkiba maramna Munich ta chatpa rally asidi angakpa phangna maru oiri haina su pawosin makhatar Ipak TV News haiba news networking channel asibu support tawbiba oina like share comment follow amade subscribe tawbiduna wakhal losing share tawbiyo haina Ipak TV gi maikaidagi humble request tawjari